Yarbo, how's your Mayam Punamak, Honorable Minister, DIPR, Secretary Revenue, SP Singh, Yaurega, Mediagi Marumpang Singh. Nasigi press meet se tangkak issue ahumda ahan by issues ekhogi ngasi Manipur da crisis thohaliba Manipur da ekoi masial gi marakta confusion create tawriba land revenue sidai da ming panjan ba forest ki lamda pata pishan ba adagi office ki government ki office ki sabham government ki sabham da pata pishan lamba adagi lawfam si due process natana inkhol lamba so many things sigi mayam sigi maramda matangda ama ani subada ngarang nahan am sathi bai koi gi wangjingi area dwai thobalom da phagat kriba koi gi Indian Mat Foreign Liquors gi sungham leirami badu da yalami ba chemical tawram ba pot maduna ekoi gi leiriba misam prajada sokhal ko ya ba pot ma digi subada ekoi gi drugs ji phawbada koina pharai ba drugs the convict toriba kholiba sigi matang ama ga aduga ngarang kogi kongba maruda forest ki mai tharami si yamna angakpa mawong haiba tare village chief sina sidaida leiramme mahabali gi sidaida aduga mana mi ani neega mai thanba yamna ikoi Manipur sida yamna kiningai oiba akoi future koi ngasi gi generation sida yam sathina somningai oiba hiram kaya sida matang si aikoi gi government sina dicto budagi haiba makal makagi committee siamaga tigat pane hujiki lamgi sisu tongan ma committee ma siamaga oina chingnaba leibadagi torpane si ngasi ngarangi wanate tawrami base sashin driver potama governance have a potama leram dabgi mami do am chauna targa leiba governance is kari no ise mantri ma oiraga cm ma oiraga thika khra taw lambi khra sem adagi building khra sabaduna tab governance is people sing sibu ngasi gi mirol tungi mirol amadi environment yauna nainarga khanarga tawgada budu pura horga leiram madung tawga dugini aduna ai ahan bada lamgi angakpa pot khrai paijege lamgi angakpa ai masigi ngasigi press mission respected bureaucrat officer sing mit pangbiro ai khoi gi sigi committee se koi leptna thigani aduga nasana sana kanagumba
taubiruba aranba taugiba leiragadi hujik matam leiri legal action lakjingaida nasana sana lana pata piruba lana ming gano mutation tauruba forest ki lamda pata piramba government ki lamda pata sajal lamba mi gi maming inkhol dagi law dagi inkhol won tholamba khotomba kana gumba tauba yaurugadi huji matam leiri semtok piu athuba matam la duga streamline to biro yam ngakpada sigi photo ani hum jai uchage sigi photo si amana MCS ni ani MCS ni MCS officer amana amin ni moisi doctor da moisi nare na hospitalized to patas hajan bagi और गवर्नमेंट की लमदा तोंगाना नतब तौरंबगी फादोरे हाइबसी खंगबा कांदा मोइसे कमाय तौगेदा हॉस्पिटल दा चलगा एडमिट तौरे हॉस्पिटल दा चलगा एडमिट तौर कांदा MCS गोबरडोन हाइबम ने सामसन हाइबम ने अदुगा हेमजित हाइबम ने अई जहांगीर हाइबम ने हॉस्पिटल दा एडमिट तौरे aduga court sida virtually court thokba da ai court thopangam dre ai court thopangam dre ICU da ai penalty admit to leiden ai madugi ICU da admit to ba doctor ani su doctor ama state ki suspend to re rims ki da suspension order piro hai gra piro tau hai gra सुमाने लोइना मानरगा अदुगदि हुजिकी हॉस्पिटल ICU द लेरिबा MCS से तारिख कुमापन द कोर्ट पुथोकद बनुमिति उतना ICU की फोटो दो तरगो वारी सानरे कुनसा दन हॉस्पिटल दे लोइ मांगरे मरमदि डॉक्टर दु द मोइन हारमिसि मोइगी एक अम लेने कैनोगी अखोइगी Risk moin loggerga lama haidna lab against medical advice in the adudai the medical the high haina sakre amana I appreciate the judiciary system honorable judge amaka I maming mothadi paloroge hai nupa ma suspend orgaliba hemjit this shigi second ki sidai da government ki quarter marakta search ki pata pisal me na toba hemji dairo ni paje suspend su leiba suspend leiba si ma si phana na bagi magi case amada mu chen na phana na mai to kan ma si hospital da ICU de admit tawre na le sigi judge se ina kyamu yam da inu magi appreciate to gebo judge ma sa jina magi moment ji chingner ko da ki judge ma sa jinga sa ki sport to da hospital da salakanda judge basan doctor ruga torokanda hospital gi kanda naram dabadagi khudak numitare ni remand pi gire unique ne sugumba makhal gi mayam gi marak sida ne be koina ngasi sasan to minari se aduna ina media gi friends jing su sugumba mayam se सुबह मैम से अखोइन फारगा पुथोरकपद नतना अखोइ कमिटी न सु सेमी तौरी कइनोदगी सु खगी मीडिया की सिनाव के सु स्टिंग ऑपरेशन न सिंग बतौरकान करप्शन मुथत पगाइ से लाइ खपोने हुजि ग्रीम्स की द और एनी अपॉइंटमेंट तौकान करप्शन मुसे सेरी मीडिया की सिनाव खरगा अखोइ सु तंगान गवर्नमेंट के कोई मैकेनिज्म ले जे कोई मुथल होनरी string operation कर तौमा तमदा लोइना फाबंग हमने अदुना तौरम मी बसे गेम बियो सिसिना MD हसन सिसिना मीगी इंखोल ममिंग लम ममिंग ट्रांसफर तो बियो हाइबा लौनिको लौ लम ममिंग ट्रांसफर तो बियो दुगी महुत माना तौरमेसा लम ममिंग दु ट्रांसफर तो बद नतना लम से इंखोल वन थो अमिने इंखोल वन थोकना ब लौफम मम इंखोल वन थोकना ब होना ब so many procedures agriculture officer dagi adu dagi DC dagi SDO dagi mayam am changeba har mayam se loina pukan kalam maga
inkolon thomi adagi hojiki sini hemji dariba hojiki na sannaraga leirambadagi judge masana sallaga yada masidi karino tawrise haina salla yengubadagi lalamnana numitareni remand pikrise adai sini gobodon hai si kamai to gedan hospital ICU da ne na leire bel pire aduga nongala mangre aduga nongala go office la ambi kaya da usitaba akhoi system se singa arang na ti mamang dagi taura lakpa se phaba ngamdaba pungba ngamdaba ya moi thok tauring ga yani haibe dune ba tawris amna si se Manipur ki praja sing niyom natabada paisa piraga wanumaga aran mathabak tobuse tobigano state government lady systematically ekhoi thabak tawnanaba mayamgi matam saba thabak sing matam sana tawnanaba ekhoi e-governance ngasi ubirongani finance ki sidai CM ki banglo mamangda finance minister mamangda queue lepa kada ubiramroi da secretary queue lepa ubiramroi systematically ngasi financial year ni last kanam ubiramoi file ama tanaba ubiramoi file ama ki siki ama tingi hai basu tabiramoi p hai basu adu thadok trene hai basu tabiramoi just systematically koi tawbuni aduna praja singna wasat wanum tawraga aranba buse sumanaba honabagi tawbigano aduga mainly amuka in government gi employees da ngasi gi generation amadi tungi generation na khoi de expect organebo sasan ta holis backbone ne ba sarkar amagi akhoi di sahi manga pairam ngani sahi manga adu da mathang leire khoi sat kineba but system do paiho gado di na khoi ne na khoi na aran ba tawraga di na khoi na fatta ba tawraga di ekhoi Manipur or Bharat kan manga moi aduna leirami ba tawrami ba posi very unfortunate strongly I masi aigi terminology dai condemn tawi government na masumaina to bose koi tolerate MCS officer ani mandol ani adagi SK Goberdon MCS Samson Hudron MCS adai G Singlen Sana Kabui SDC in charge M Sana Thomas Singh Mandol T Biswanath Singh Mandol MD Hassan Mandol in Kolondol Mojito Hemjit Singh Mandol Nisi under suspension ni O Munal Singh retire adagi MD Jahangir retire masida su yam nungai taba retire tawrega mayum da phaba thibagi salukanda nadana kidney yada leiramba operation to kaino tawdana heart yada leiramba swamini adusu adugumbadusu mu moigi physical pibam du dai koina mu phaba su nungai tabagi posu leiba adi phada basu yada bagi posu leiba na sugum base thoktana ba ai government employee punamak tane aina haire se warning ne lobusu yai Biren ngasi leibi ai sat kibi ai lakpa ai laktabi ai but system amaka governance sasan kamai to gelai bak se kamai na to ge habgi ma magi e singli do phundana ba na singli na uri myam je phundana ba hona ba ko gi thone na lowi aduna masi sima I mayam da hojiki sima foreign details di mayam na ekoi detail kar semi foreign e ba khotpa gi di masi gi to bi ba adum yani adik ani shubada hojiki UC local brew aduga Indian made foreign liquors si adagi porkpa nataba swai da sungbagi masidai da hoje sungbada ikoina thengnari si posai si karai dagi porkpa oramge bu alcohol gi spirit si Myanmar dagi namphalong da passenger ban da petrol ni er ka porame petrol ni na harkan adagi ram gi flavors na krai dagi prokte bo
Guwahati dagi factory ki labor sing na mogi outlet masa toroga yon ba sing dur ki por amme adagi coloring ki dishna mo kamai toge da fried sugar si mogi hojiki sidai da moina shema kana chini da machu hapa kana shema kana tawrami aduga sticker sina mo Guwahati dagi passenger bus da kai da toroga por e aduga cape kari kari semi business Calcutta dagi courier da por e aduga bottle sina amuk Guwahati dagi bottle factory toroga por e pura foreign liquor saraga shema ga yoli ne ana sidi hoji koi food safety ki kari ge koi mayam chatna kotna ada yengan ba matam da yu sidung da phangi ba por manung du da yauri ba yali ba pot chemical koi madu ki test ki di thagre how seriously will affect health kayam sinus fok da ge kot ka da ge habe koi ji thar ga koi check ta ba hore aduga yauram mi ba tawram mi ba manung da leiram mi ba mayam sidi koi hygienic oi ba edible or drinkable oi ba pot inatre aduna hai ba posi mai koi moi mi ke no fare ni tarela au ji sida fare si thokchom bobo hai ba ma mai meni de thokchom bino debi adega thokchom asobi debi ani si ga fare aduga FIR lokale aduga honor amana CGM kabalna bel bigre hoi hell ground da kari da worimbe ado sugumba poisonous oiba nungti gi mayam nahani amani yuni hardi angang bani hardi natraga yuni hardi thakna bisidai sumaina hygienic oidaba company ki brand yaudaba fajana food safety ki kaino ki recommendation yaudaba approval yaudaba pot mayam ama sumaina yolaga tobo sidi mi attempt to murder ki adum chamanare mi hapuga chamanare basi ki case ana sugum basi da ina appeal tawning basi judiciary ki honorable judiciary ki members sing executive ki laiba legislature ki laiba koi jointly punna mase koi amato ina sanga kanda thengnara kanda sugumba illegal mayam sidagi kallaga ekoi ki society ekoi ki population je kanbana dragadi difference angle dagi ekoi da makhal makhagi drug ki kuthang da yu gi kuthang da aigi hinnabuni haidana bu mingonda hu yon bagi mingonda mi sinaba sinjak bije bagi pot se sidi irrespective of tribes community religion ai masimadi strongly government side tegi ai side tegi condemn tawi aduga makhal amata da state government ai koi compromise tawroi haidana simaga ai thamjage adagi drug ki se war on drug se yamna koi mai pak na samsili people's mayam civil societies student organization mayam ama support obi adu masi kharage hena kanna sangjan ba mathok tari maramni koina anti drugs drive to bushidai da koina social media da kari da thagat pada mayam da yamna hurt to wadaba nungai roidaba angang macha sing nupi macha sing yauram bai koi drug charam ba thengna da banate ana du gumusing doi koi tongan na koina moibu awareness piraga moibu rehabilitate tongna ba khona bai koina honor ga thame ana masidai da koi mas oina na hanaina haijabudu lotion na da bi aigi sama dak chare haradi mapan puthoga jigi government na run toba home leire karmaina torga kari dok sigi haiba posi thamma kanda mainstream da moibu rehabilitate torga khalakna ba hona mina ba se koi jointly mathuk dai
Masidayda ikoi aigi ijat chui haidana ai sadu drug chai haibagi mina haigini haibagi pota lotion narga laibadagi takthok na shiba mayam ama punshi maman yama yama mamang ki baisa sing susing koi record lai phangi adna ina guardian sing parents sing lekai gi elders mayam dasu club mayam mai bel mayam dasu ina appeal tawjari si singna banataba ikai ba pi banataba mob justice ki nataba fajana wari sar kanda lekai dabu tangai phadar di lekai dabu hanga bawda rehabilitation center idiki edik oirabasing si kamaina humanly kamaina moisi management por kada ge habse aduna lekai da hanga bawda ido koi government dagi madugi moigi achangba doctor gi medicine gi kari mateng pangbor so koi pangjake aduna yaragadi lekai even masing khara yamna leire drug chaba masing khara yamna leire government gi mafam leitagadi akoi sidaida sabiu harsu madu temporary koi sara bawbada masi si yam mass oina state wide oina tribe ama club organization sing imai bel sing yobiraga drug chari ba ngang du bai repeat tok jage drug chari ba ngang du bu natraga imung du bu stigma laina na ba ikai ba pi bana taba inthok pi bana taba chai bi bana taba maramdi edik oi gra se once edik oi with masi thadok ko yam wa ba poni aduna adugi line to the Manipur lebiri ba club organization mayamna koi laikai da koi manga leire taruk leire tare leire tara leire kul leire sumoi ada thambadi nungai tri koi club si da thamjage laikai se thamjage doctor thabiro adugi akhang ba thabiro hidak pibiro haiba adugumagi approach la aga su koi health minister su yauri social practice yauri koi maduma ready leijage haidna masimai mayamna appeal tawjari khoji phawbada koi 22 phawbagi koi gi first BJP 1 da koi 317 crores 97 lakhs ki koi drugs seize tawki aduga hantakki sahi muksidana mu 136 crore within years 136 crore 93 lakhs sigi koi drugs seize tawi poppy cultivation 17 dagina 22 phawda koi 14,359.4 acres koi poppy destroy tawi aduga 20 acres of ganja cannabis koi destroy tawki aduga handaki da 22-23 da hoji phawge manung da koi 4,305 acres poppy cultivation koi destroy tawre aduga 17 dagina 22 phawge manung da koi 1,960 drug smugglers phagi maduk manung da 1,594 na male ni 366 na female ni adu hoji phawgi anuba BJP 2 da BJP 2 odo hoji phawbada 720% fare masigi manung da 582 male ni adu 138 female ni aduga handaki 22 shida 122 crores 78 lakhs drug pie 122 crores 78 lakhs 35,515 aduga mi satrukka kunmanga pie 22 shida 22 da aduga 512 males ni aduga 113 females ni punna poppy cultivation area listing ohunga sangma 3 acres 0.8 acres destroyed toki aduga 23 hoji phawbada 25 crore 36 lakhs ki drug phai mi chama gum pumanga
fare masi manungda 132 na male ni aduga 33 na female ni aduga 175 case aduga punna copy 23 ki sikakta 787.3 acres of poppy cultivation was destroyed. Huji sida mi chama tratruk PIT NDPS ki makada mi 116 detained orgaji thami during the period of 1/1/2020 till date village chief taraga taruk phagi poppy thaba mioi humphuguni thoi phai aduga poppy thananaba investor ani punna mioi marfu phagi aduga 17 dagi no huji phawbada mioi kungani pan convict away aduga 44 amana huji case satlaga lei aduna huji phawbada aina sigi matangda haijening ai se koi drone season adana aikoi interior parsing manung yoba ngamdabasing aikoi manung changdana drone identify tawra matungda drone dagi chemical senerga kapa yaba jaga adubu maximum aikoi masi sungsoi soidabada practically aikoi police personnel ayam thagali maroina aikoi police MR IRB adagi aikoi training center da lairiba huji trainer sing training sing adagi even Assam Rifles forest ki personnel sing day and night adum ba yamna kudong thingai oireba terrain marak tu da sala ga makoina yanthal liba thugai liba tungi miron gi damakta madinga sigi miron gi damakta ado ai gi site gi ai police ki personnel punamak MR gi aduga BDF even BDF ama mapunsi bo mangkrabani adagi yauri ba punamak IRB ki forest ki aduga civil organization village chief sing yawi di ba mayam punamak aigi mai kai digi aigi site digi ai appreciate tawjari haidana simai thamjage atai details ti yare amana hujiki mai amana kaino ni aikoi forest mai thabase ai chumna soiraga thaba soiraga ek kaino ma sai sing channel madagi nungsit laktana khokadana khangudana tawba ma aduga intentionally tawba ma high report khare koi survey tawra koi investigate tawli yengi aduga mai chak pasin hoi kannana ba day and night fire service ki adi police personnel mayam hujik mayam biranguni each and every moi akhoi IRB leiba battalion MR leiba battalion loina hujik evening morning foot patrolling chalan bani I really appreciate aikoi police personnel sing uniform da leiba sing ayam thaganingai ni ai gi dadi masi ai tongan ba aikoi WhatsApp group hanga ga tawbani na loina police mayam aduga IRB MR mayam si hujik evening ngatang oirakpada moi loina foot patrolling sakani ching anak pada leiba mayam si loina patrolling chalakanda wildfire dagi protect tawna ba maramdi poppy thabda jungle tangkhai ma ko loikre poppy thabda jungle tangkhai ma pura Manipur gi tangkhai ma kok pon loikre hujik amu lehori ba kharasi mai thagalaga loin ko ogadi hujik ising phangdana nong lakpagi kitang ai koi sol honbagi wani ising phangdana tawriba samesa do Biren gi samesa nate BJP government gi samita nate koi mayam gi samesa aduna sigi posting ji torkana ngasai migi lugraba kongo maru laifam len da mai tharisi kanano kamai tawbuno na thigat pakanda madugi daida khullama sema maming tholaga leramisi
Henpao Haukip Edna Chay Yankaitre Sure Molnom village Ginihai Adoma Chin Mahabalida Kunamatorga Mahabalida Su Laiba Adamana Toksum Tombaina Maita Yamane Sanjan Loktagi Aduga Toksum Bihari ena Yumnam Kuno on like Yamane Torkanda Maizit Harlem Kari Siamna Buno Kari Sana Muno any excuse Matorna Adokoi Paleski police team na timely intervent Torkanda Pare Aduna Mayam Daina appeal to Nimbusi Amuka Naina appeal to Nimbusi Poppy Tabada Ujik Kobru Uthananaba sapling Yorokre Kobrugi Tanda Koi sapling sing Ugi Sarching the Pukalaga Ujik Forest Department Thamba Hogre Mashida is and everyone irrespective of community stripe is and everyone Ahang was sing Aduga for a poppy plantation, Tongan with Uncle destroyed or Mahangar forest Zagasing, Loina Patana, Uthana Bagi, Portamaka, Mayam, Loina Yobu, I appeal to Jerry, Labiriba Kodimak sing the Labiriba Tam the Labiriba Kodimak, anybody, Uthabagi the Madeda, Changa, car, anything to wear, Uthabagi, Pochima Maso in the Tampaka Sutabio, sing the Sutabio, Haidana, Masimaga, appeal to Ningi, Aduga. Loshal Puda, Masina Hajagibudo, Masina Hajabudo. Nasi Doctor Ama Ani suspend Torise. MCS officer Ani Humne. A quite owning there. MCS Mapanga one of the Kamwan Nekani. But Laibak Manga Batoragadi Zati Shu Manga Batoragadi. Adu I quite the shit to Budo. Hospital the admit toure na Taurakanda go to the hospital, Duga Australia, I Nare, I should again to Holakanda. No Malaga hospital, the Ledum, the officer do. Labaki Papato Gudro. Aduga Nari Hajalaga, Bail of Tonga Honoramba, honorable Judge Unasalaga, sport to the young Dradima, Bail Sakituini. Aduna Sugumba, I am once again. Judiciary side ki sumaina yamna serious hoina tawbirakna judge masamangnaga sumbraga na sport chalaga yam se Manipuri history the thong giroi sina ahan bo irangmani ona sugumba torpose koida sarkar paijari ba koida yamna encourage tawi aduna once again ai gi employees mayam daina appeal tawjari ai khoi sugumba corruption wachat wanum torokanda system fail henna ba potse Masi Kudaki Tadonasi and Haying Ayuyamna, Gomen Sibuyamna, Henba, Yamna Pataba, Mishamima Yang, the boy Robigano, Madame de Quay, Sum Tokena Lakrabani Duna, Sum Tongna by Quay left and Sangani, Madude the what make comes, the Quay clear to Roy, Masim Kraitam. Thank you. Manipur is the forest area, the Sangai and Bungi area, Nishuta, the Burton, Suta, the Zalasi, the Ishan of the game. Among the ones who is Sinto, the Sumo. What is the secret? Tasena Aina Forest and Environment Minister Matekama or Jerema Matam 2004-5. Adugi the Sangai labor situation, Yam the Mong Tade, Masi Sinto Gibia, Hena, Ginevadi, Sangai second home Amatom said, and the Langolgi, Sigi area, the Hanambani. Maduta Shamaga Sangai, Turktaret, I Samakatani, and the Adugi Potola Virangani, Yoko Romani. Aduga Masida Sangai, in case Loktaki lady, lifespan, Loktaki or a cut of people deteriorating situation, Yaratragadi, Sangai and the way at the Torkan Toromani, Aduna, Ujiki, a quick case can take a Masiki, don't acquit Tongan Lamgi, Katokaran Toramba, Forestki, Katokaran Toromasi, a quick Tongan, but Timama, a quick committee, Tawena investigating Timam Tangre. Maji Ujiki hired when he passed Mazi hospitalized or a labor. Father of any head Pabaka Paduini.
ek hospital le ben nu ngai ta hai ta re ne ko ek pha ba ga pha doi ni maram di sugum mayam sina chinga tam go su khana le chinga tam go gi marak ta le ba lam da pata forest ki lam da pata pisal longum to ba tampa ki lam da chingni hai je longum to ba aduna masi gi pon mayam se aduna ina deputy commissioner sing hanjan ai hai gre matam pi gre nangi district ai gi district overlapping to na ba mayam pisan na mayam do madu athuba matam da hana gi status quo do da thamaga as per the 1960 gi MLR 61 gi adu gi matung ina huje akhoi kano gi district boundary sem na bagi akhoi da madu gi committee sem gi dri committee sem ga function to gi dri ba hana gi ari ba district boundary do da dum oidi ba aduna madu dai do overlapping to na da na ba na ngasi gi amuksu huje ki khudong sa bolor gai mayam da apol to ri masi hujik member honorable kano sula minister sula khoi survey ni hujik tawise survey hana survey ma tawre adi matung da hujik cabinet subcommittee ki members nan tenokol sale ngang sandel sale ayeng soshan pusakani sala kanda ada leiba mayam si tawr kanda maram di kana gumana kamai thado ko doino ke doino madu matam gi lakane hujiki si ladies da boys identify toroga thamogdraga di loan manaba ni yum da sanga ga yum mani ni manga tra sala gi matam da khoi da yam sathina soba political threat demographic imbalance am lai ga da bu poto aduna laiba sing si khoi na so appeal tawkre honorable MLA sing consulting loini arakanda anubu sangakpa map ta yam lai khangre leirammi ai aduda ariba khunni ga na ha ya ponte ngarang kai no ariba khunnam ha rakno puthona id means 2000 da sigi khunji da mi kya leirami 2006 da khun kya leirami 21 na kya lege sidi hujiki map akhoi gi satellite mapping is the phabanga meba aduna masi chin thibam ta yaroi aduna ikoi sigi mayam da ikoina appeal tawrise ada lan chongna badagi sanga khraba lan jiner ka haitare madu aikoina detention center tawbada ba maram de khoi si we are not signatory the akoi UN da khoi refugee gi international issue aduna ikoi detention oina thamaga or moibu matam khara thamba haiba senior bi ba da loira kana moi biometric logani moi de ai ba che loina khoi format cheme khole tor kanda ayeng hek irang phobakanda hangina bagi identified location semakanda wall chalakanda wall means fencing kharakanda police nga halakanda fajana thamdorini ai khoi aduna kana gumna social media da karida adu kamai tawdoi ba ke tawdoi ba na rumors hagata ke tawya adu tobigno ai khoi comment amage tawgon thokpa humanity have sinu su khoi thado ko yadwa poni adu punamak ta ki ni nation na lui punamak ki bi de khoi community na lui ba wakhal doi khoi de lai madu makki khoi moi ga ngangate sem panung kari adu ai khoi gi state ki lai resource gi dum khoi taw hoji khoi survey matung da khangani hoji pau gi da khoi na krai da lai ge si haifet amadi raf khangya adu official oina thokpa yadri ago khoi thong nan mataw district overlapping akona Langor Reserve Forest 1984 da Impal Valley da Impal West District ka ikut to ka di malai adagi Impal East area su some Reserve Forest ya manga ta mamang last November 2022 so I the tang ko bidagi Impal East da to na malai masi ki six ka Vishwajit kanoni khoi gi adunia ina aigi bureaucrat officer sing ek as a ownership ama ownership ki title or thabak tok jage thabam ta sappe awe aduna ni nahan funamani akoi gi DC na recognition pe amuk pisal ba kakrba poto somna yawra poto khunum pisal lagumba me hek to bugumba aduk mama yam se laiba adugi nei nei yam toina DC sing kari meeting ka streamline tawrani yamna sahi yankai humbu humra
mot la ga lak pani na nambul turin se chumna bla hoji phau siengu ya de nambul mahi me amdo adu akoi no ji donga na putho ga pipe da putho ga distil ga di tor ga lokta ka di ising apa bata rani ji lokta phau di holaro ba si ga man ba jadna kan no honari atai di how do you think regarding all this illegal immigrants that has been already influenced to this state, and how we are going to identify them? Because there are three countries, illegal immigrants that has been influenced in Manipur and has been settled in Manipur. That is one from Nepal, one is from Bangladesh, and one is from Myanmar. How are we going to deal with them? You see, Manipur has implemented inland permit based on base year is 1961. Accordingly, we have formed the committee. These immediate immigrants, the Myanmarese issues, it is a separate. It will deal separately. But what do you say regarding the identifying of the illegal immigrants who has already settled here will be based on the ILP 1961, and house to house survey is going to start very soon, and we'll identify it and we'll flush out. At this point, why don't we take up the NRC, taking into account of the National Population Commission, this commission, then after that, apart from the previous reports of the You see, NRC is doing under the directive of Supreme Court in Assam. But if we want to do NRC, we state alone cannot do it. We need approval from the central government. But what we can, thus we have already constituted a population commission, we have appointed members, and now through that we are going to identify who's who in the state, and we will do it. NRC ki usi Assam da tawriba NRC sidi we Assam Accord ki matungina Supreme Court ki directive amugi makhada NRC tawbani ado NRC si ekoi state khatana tawbangam deba aduna ekoi mayamna taliba demand gi matungina even the cabinet has recommended to the center ekoi gi NRC rakar le habe de koina center da jo koi haijagare aba center na NRC tawbi hoida. In the meantime high positive similar case ekoi na ngamjaba state government ngam se koi population commission se mangam state population commission madugi CMA member hape madugi kuthanga ekoi house to house alakanda kana no kai no se koi gi satellite mapping yauna sahi kya adagi moi khundar kono tar hekta hajen bear roi adugi yamna boiba ekoi yam kana tawri adagi hoji koi gi inland permit ki koi face recognition koi install to bahore airport kari lak basi defaulter sing gari bhan da koi camera thela bazar manung da kari default to sing automatically identify to na ba Israel company maga tawr kan da koi face recognition gi machine thungare camera thungare madu gi koi kan na tawr kan athu matam da koi launch so app kanu gi di visitors sing di already app launch so re adu tawr ka pa There are several areas where they have already reached. Masigi se koi gi permit se ani hum thong thoi labor ki permit casual tourist matang laibani aduna husiki had ba potu aduna ne koi na husiki koi na face recognition ga laise koi deport nam tawri deport over ki port ka du de koi kitang media da kai da sap du nungai ta bagi ko da ta bane koi mau gok thin dok pa ID default or machine yam kana tawri. We need public support. Public sing na NRC tawdi haiba aduga kaino di ILP tawdi haiba aduga bhara phangna bagi sum loi thamjan losan le raga de su yar adu su
We need public support. Yeah. Akoi matam se loin tadna ai se. Court ki standing order like re. Any government premises, any religious ki port am the sabia de. If it loina tau hai bagi like re. Adu ki accordingly akoi sum tau ne adu akoi matam se pulap taba tu ki kitang tam torpan hai da. Thank you.